ngasi phonghiba tongan nungtil pawse kharagi collection miyam da kodol tamjage Khullakpi Hatpada Meitei Yaodre Khanglakpadagi Kuki sing Shutdown Handokhre haiba nungtil pawse ge chipongama oiriba wayel kati dagi lakhotcharaga thamjari langching manbi village ki Khullakpi hoikhol hing hauki Meitei singna hatpani haina phanayamna kanna maral siramba sing adu kaina thangda central force na tawbuni haina khanglakhraba tungda makhoi masel yasinakibaga loinana ITLF na chatharamba matam kaktaba total shutdown gi khongjang Handokhre Kotu gisu kudaktagi khongjang handokle laukthokre hiramasigi matangda ITLF ki Department of Information and Publicity na thadorokpa Chirolamana hai Churachandpur gi District Administration amasong ITLF ki luchingba singa unaduna wari sanabada yasinaba purakpadagi Kuki singna namna khundaba mafamda chatharamba matam kaktaba total shutdown gi khongjang handoknaba phirip lawrokpani Tribongda leiba ITLF ki office ta nakal ani wari sanaraga travel customary law gi makada yasinaba purakkibani maramaduna Kuki singna namna khundaba mafam sing da chatharamba matam kaktaba total shutdown gi khongjang kudaktagi handokle laikhidrabi hoikhol hing hawkip ki thawa yaudra baksang adu sehakenda leiba martyr cemetery da lairon chanbagi thoram pangthoklagani langchin manbi village ki Khullakpi hoikhol hing hawkip laikhidabagi matangda achumba wel phangnaba khonabada maru oiba thodang lawkiba miyambu tagalakli pawse asimaki makhatana manipurda hojik thokliba hana sunabagi thodok asi terrorism ga mari leinade Kanglup ki irangni Kanglup ani yasinadrabadi lengak semba wagani Amit Shah gi wafam thamjagi Kanglup ani yasinaba puraktuna Manipurda ingtappa phibama hanjilaktriba makhai lengak semba wana thokani haina Union Home Minister Amit Shah na phongdokhre Times of India da piba interview amada Union Home Minister Amit Shah na hai Myanmar ga lon na bangamkhai paring mapung phana sambal khaba ngamdri maduna maram oiraga Myanmar da charang na bapibam hek thokpaga lebak adugi myoi kya ngamkhai lanchilakpa thengnai madugi su mathakta Meitei singda kota pibaga mari leinaba court ki order ama thorakpadagi khangawdana Kanglup anigi marakta ungkhana rakhibani Manipurda Kanglup masal hana sunabagi thodok sing mamangda su kayarak thokpa laikhre matam aduda waroshin puraknaba khonabada chahi ahum mari hena changba yawkhi haujikti Manipurda Kanglup ki ungkhanaba leiri haiba taraga su hana sunabagi thodok thokpagi chang hantarakle adum oinamak Meitei amadi Kuki furuki marakta yasinaba purakpa ngamdri athuba matamda nakal ani yasinaba puraknabagi pandamda Kanglup anigi luchingba sing tongan unaduna wari sanare political ga thakta akhanaba thorang lokhatliba maramna athuba matamda warishin ama soitana puraklagani haibagi thajaba lei haina su Union Home Minister na phongdokhi kumja 2029 da pangthokadoriba Lok Sabha mikhal mamangda delimitation gi thabak thoram sing mapung phana losinba ngamgadra haina hangba wang amagi pakhum mahakna hai nupi singda reserves pibagi wafam lekhai taraga kumja 2029 da sungsoi soitana mikhal pangthoknaba thorang lokhatkani achumba maongda pakhetkadaba thorang oibana maikai amatana complaint tarokani haibagi thajaba leite ngamkhai gi wangmadagi mitok kaya aran mamoongda changsilakpagi matangda hangkiba wang amagi pakhumda minister na hai lengak na michang mikhai naiba thorang lokhatle haina mekai kya dagi maral sirakpa leikhi oidaba wafamda yumpham oiraga maral kya sirakkiba tarabasu chingnaba leitana achumba thorang punamak paikhatkani ngamkhai wangmadagi lona changlakkiba miyoi sing India thadoktuna chatkiba tabani lebak asibu dharmasala ama oina lawba chumde kanagumbana India da changlakki hairabadi embassy gi kuthangda visa lawraga changlakpa yagani lebak ki security da chauna akaiba lakadaba maramna aranba maongda mitop changlakpa mapung phana thingnaba honagani hainasu mahakna phongdokhe mayai kaba drakna khunai da pirakliba chaitheng laksinanaba kari karamba thorang lokhatlabagi haina hangkiba wang amagi pakhumda ministry na hai singnaba ama lakpa matamda mayoknaba tarabadi matik chaba infrastructure leiba tangai fade national ge thakta state amadi center ge marakta amasong district ge thakta khanaba thorang sing lokhatuna ngamkhai wangmadagi lona pusilakpa mayai kaba drak sing mapung phana thingnaba honari West Bengal amadi Kerala natana state punamakta narcotic control wing hangdokpaga loinana numit khudingi drug phabagi thabak paikhatli lona drug pusilakpa madi lalon bada chenaba miyoi sing cherak pinaba lebak asigi matik chaba lokaya marum lei lakadoriba tha manga taruki manungda drug pusilakpa masong lalon ba sing mapung phana laksinba ngamlagani haibagi thajaba lei haikhi Supreme Court na wakap logi matangda achumba wel pirakani haibagi thajaba lei brahaina hangkhiba wang amagi pakhumda Union Home Minister na hai constitution gi matung in achumba wel pi bhaibasi court ki tangai fadraba thodangni court na pirakpa wel da kanagumba miyoi natraga miyoi Kanglup amatagi pungning soon bat tawre haibagi thajaba lei haina Amit Shah na phongdokhi Prime Minister Narendra Modi na ahumdak suba oina lengak pairakpa matamda kanagumba kharana ithil pirakpadagi caste census pangthokpa yauna maru oiba thorang khara lokhatnaba warep lauki haibasi chumbra haina hangkiba wang amagi pakhumda mahakna hai Prime Minister Narendra Modi na luchingba lengakna Kanglup phurup naidana lebak asida leiriba
ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯏꯐꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯂꯥꯛꯂꯤ ꯀꯅꯥꯒꯨꯝꯕꯅ ꯏꯊꯤꯜ ꯄꯤꯔꯛꯄꯗ ꯀꯣꯛ ꯅꯣꯟꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯕꯤꯖꯦꯄꯤꯒꯤ ꯑꯅꯧꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯟꯕꯒꯤ ꯃꯇꯥꯡꯗ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯑꯊꯨꯕ ꯃꯇꯝꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯟꯕꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯅꯨꯡꯊꯤꯜ ꯄꯥꯎꯆꯦꯒꯤ ꯆꯤꯐꯣꯡ ꯑꯃ ꯑꯣꯏꯔꯤꯕ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ ꯒ꯭ꯋꯥꯜꯇꯥꯕꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯑꯝꯖꯨ ꯏꯖꯤꯑꯦꯝꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯀꯟꯗꯤꯁꯟ ꯈꯔꯗ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯕ꯭ꯂꯦꯛ ꯕꯦꯠꯆ ꯇꯦꯠꯇꯨꯅ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯃꯦ 10ꯗ ꯃꯉꯥꯁꯨꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯍꯧꯗꯣꯛꯄꯒꯤ ꯀꯣꯚꯔꯦꯖ ꯆꯠꯄ ꯄꯥꯎꯃꯤ ꯀꯥꯡꯕꯨ ꯑꯃꯅ ꯇꯣꯡꯕ MSTꯒꯤ ꯕꯁꯇ ꯊꯥꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨ ꯃꯨꯊꯠꯇ꯭ꯔꯕꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯒꯤ ꯒ꯭ꯋꯥꯜꯇꯥꯕꯤꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯝꯕ ꯃꯉꯥꯁꯨꯕ ꯃꯍꯥꯔ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯑꯊꯤꯡꯕ ꯊꯝꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯑꯝꯖꯨ ꯑꯃꯁꯨꯡ ꯏꯖꯤꯑꯦꯝꯅ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯒꯤ ꯄꯥꯎꯁꯤꯡ ꯌꯥꯎꯅ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯄꯥꯎ ꯐꯣꯡꯗꯅꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯑꯗꯨ ꯀꯟꯗꯤꯁꯟ ꯈꯔꯗ ꯃꯇꯝ ꯈꯔꯅꯤꯒꯤ ꯑꯣꯏꯅ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯄꯥꯎꯃꯤꯁꯤꯡꯅ ꯕ꯭ꯂꯦꯛ ꯕꯦꯠꯆ ꯇꯦꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯔꯤ ꯑꯝꯖꯨ ꯑꯃꯁꯨꯡ ꯏꯖꯤꯑꯦꯝꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯈꯣꯡꯖꯪ ꯁꯁꯄꯦꯟ ꯇꯧꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤꯕꯅ ꯒ꯭ꯋꯥꯜꯇꯥꯕꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯑꯝꯖꯨ ꯑꯃꯁꯨꯡ ꯏꯖꯤꯑꯦꯝꯒꯤ ꯑꯄꯨꯟꯕ ꯏꯃꯥꯔꯖꯦꯟꯁꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯗꯨꯗ ꯒ꯭ꯋꯥꯜꯇꯥꯕꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯇꯧꯈꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯑꯃꯨꯛꯀ ꯍꯟꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯂꯩꯉꯥꯛꯀꯤ ꯄꯥꯎ ꯌꯥꯎꯅ ꯃꯅꯤꯄꯨꯔꯗ ꯃꯊꯧ ꯇꯧꯔꯤꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯄꯥꯎ ꯐꯣꯡꯕꯗ ꯑꯊꯤꯡꯕ ꯂꯩꯔꯝꯕ ꯑꯗꯨꯁꯨ ꯊꯧꯗꯣꯛꯇꯨꯅ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯇꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯉꯥꯛꯀ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯁꯕꯃꯤꯠ ꯇꯧꯈ꯭ꯔꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯎ ꯐꯪꯍꯟꯕ ꯉꯝꯈꯤꯗꯕ ꯀꯌꯥ ꯑꯁꯤ ꯌꯦꯡꯂꯒ ꯄꯥꯎ ꯐꯣꯡꯗꯕꯒꯤ ꯋꯥꯔꯦꯞ ꯑꯗꯨ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯁꯁꯄꯦꯟ ꯇꯧꯅꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯔꯦ ꯑꯗꯨꯅ ꯄꯥꯎꯃꯤꯁꯤꯡꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯕ ꯑꯣꯏꯅ ꯄꯥꯎꯃꯤꯁꯤꯡꯅ ꯃꯊꯧ ꯇꯧꯕ ꯃꯇꯝꯗ ꯑꯃꯨꯕ ꯃꯆꯨꯒꯤ ꯕ꯭ꯂꯦꯛ ꯕꯦꯠꯆ ꯇꯦꯠꯇꯨꯅ ꯈꯣꯡꯖꯪ ꯆꯠꯊꯕ ꯑꯃꯁꯨꯡ ꯄꯥꯎꯆꯦꯁꯤꯡꯒꯤ ꯑꯍꯥꯟꯕ ꯂꯩꯃꯥꯏꯗ ꯃꯦꯗꯤꯌꯥꯒꯤ ꯍꯛ ꯀꯟꯅꯅꯕ ꯁ꯭ꯂꯣꯒꯥꯟ ꯏꯗꯨꯅ ꯗꯤꯃꯥꯟꯗ ꯐꯪꯅꯅꯕ ꯆꯪꯁꯤꯟꯕ ꯍꯥꯏꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯈ꯭ꯔꯦ ꯄꯟꯕ ꯌꯥꯕꯗꯤ ꯒ꯭ꯋꯥꯜꯇꯥꯕꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯑꯝꯖꯨ ꯑꯃꯁꯨꯡ ꯏꯖꯤꯑꯦꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟꯗꯁꯤꯡ ꯇꯥꯟꯈꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯉꯥꯛꯅ ꯃꯤꯑꯣꯏ ꯑꯅꯤꯅ ꯁꯥꯕ ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯇꯤ ꯁꯦꯝꯗꯨꯅ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯤꯈꯠꯅꯕ ꯈꯪꯍꯟꯈꯤꯕꯅꯤ ꯂꯣꯏꯅꯅ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯔꯤꯄꯣꯔꯠ ꯑꯗꯨ ꯖꯨꯟ 13ꯇ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯄꯤꯈꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯕꯗꯤ ꯎꯗ꯭ꯔꯤ ꯂꯩꯉꯥꯛꯅ ꯏꯟꯀ꯭ꯋꯥꯔꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯈꯠꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯈꯠꯂꯛꯄ ꯊꯕꯛꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪꯒꯤ ꯐꯤꯔꯦꯞ ꯂꯧꯕ ꯍꯥꯏꯅꯁꯨ ꯉꯁꯤꯒꯤ ꯃꯤꯐꯝꯅ ꯌꯥꯅꯈꯤ ꯄꯥꯎꯃꯤꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯉꯩ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯎ ꯌꯧꯍꯟꯕ ꯉꯝꯈꯤꯗꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯝꯖꯨ ꯑꯃꯁꯨꯡ ꯏꯖꯤꯑꯦꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯔꯤ